ASIT AWANTHA LAKPA AMASUNG ESHING TANGAKPAGA LOINANA MEIHOU LANGPOK YAMNA THOKKANBA MATAM OIBANA MEEYAMNA Loukhatpa Yaba Chekshin Thourang kayagi matangda Manipur Fire Service na Wapham kaya Thamlakli. Manipur Fire Service Imphal Gate Director L Nabachandra na thadorokpa cherol amana hai mairik amasung mai haurokpa yaba potlam sing Chekshin na senabiu. Jahi nauriba angangsingna fangba mafamda maikhet thambigano mai than bada sizinaba candle amate thaumaina chingba sing phamung phayangkhok amate michael na chingbagi manak nakna thambigano chiru beri thaklaga langthoktringeida mai adu ningthina muthatpiu yengsinba yautaba mai hobigano yumda ising marang kaina thambiu petrol amasung kerosene chingba mai hoganba thau chang hena paisinduna thambigano LPG cylinder sing chap yungna thambiu chakthong gas stove adu regulator dagi wangna thambiu chingda natraga ahangba lamhangda picnic chatlaga mai muthat lamba kaubigano electric car hena sizinabigano yumdagi chathok lamdaida mai muthat pa kaubigano amade mai hek chaklakpada fire service ta khwaidagi thuba mawngda pau pibiu haina so jerolasina makhatari